Bung film na sel khwaidagi tanba ngamba ahanba Manipuri film oire. March 6 amuk hanna nauna release tawkiba Manipuri film Bung na hauzik phawbada lupa crore aniga lakh 63 tanba ngamle. Release tawba numita tankiba senpham lupa lakh 15 ni. Mathangi numit March 3 lupa lakh 39. March 9 da lakh 92. March 8 da lupa lakh 19. March 10 da lupa lakh 15 amasung March 18 da lupa lakh 19 tanba ngamki. Ngasigi oina tanba ngamkiba senpham ge report hauzik phawba thadorok Laitri. Lakshmi Priya Devi ne iba amasung direction piba film asi kumja lisingani kunmari da puthokibani. Film asi da maruoina saktam langliba singdi Gugun Kipgen, Bala Hijam, Angom Sanamatum, Bikram Kosar, Nemetia Ngangbam, Jenny Kurai, Hamom Sadananda, Thaudam Brajabidhu, Modobala Thaudam, Ithau, Gurumayum Priyo Kumar amasung RK Sorojinini. Excel Entertainment, Chokbon Entertainment amasung suitable picture na puthokpa film asi kumja lisingani kunmanga da Central Board of Film Certification na U Certificate Piki. Kumja lisingani kunmanga gi September 10 da India gi akhanaba city kharada list tawkiba film asi ahanbada dimyamna thoidokna khangnaramde. British Academy of Film and Television Art BAFTA gi Best Cinderella and Family Film Award fanglaba matungda March 3 da amuk khana release tawbadagi masing yamlaba miyamna pamnana yengnaba horki. Hauzik film asi Delhi, Mumbai, Kolkata, Bengaluru, Guwahati, Imphal na chingba tongan city singda ule. Film asigi maruiba waridi chahi nauriba bung kawba nupa macha amana Imphal da mamaga tarak laibagi matangdani. Apokpa mapana more da furniture gi dukan hangba chatkhraga amuk hana paw phawnaba ngamkide. Miyamnadi bungi apokpa adu laikhidre haina pawdamlabasu chahi nauriba nupa macha aduna thajaba ngamlamde. Achetpa phirep ama lauraduna bungna Raju kawba mamanaba amaga loinana mapagi khongul liba chatpagi warini. Akhu singangbam amasung Jubin Balapuriana music direction piba film asida chahi nauriba Gugun Kipgena thoidok hendokna singthaningai oiba mawongda acting tawba maramna ayengba pumnumaki pungning sumatpa ngamle. Film asi Toronto International Film Festival, International South Asian Film Festival, Indian Film Festival, Adelaide Film Festival, Mummy Mumbai Film Festival na chungba tongan ba International Film Festival na chungbada saruk yaba laikhrabani. Burj Khalifa manakta bom pokhai kre. Dubai City gi mayol maktada Burj Khalifa manakta ngasi bom pokhai bagi thodok thokre. Dubai government na social media extra thagalakpa warol amagi batung ina bom pokhai bagi thodok aduda kanagumba miyoi amata asok apan nankhide hairi. Sheikh Zayed Road ta leiba building amada drone season aduna bom pokhai halaki. Adubo kanagumba miyoi amata asok apan nanghautre haina Dubai government na phongdoki. Israel amasung United States na Iran de attack sathaba haukraba matungdagi Gulf region da leiriba tongan ba leibak singda langi seitheng nangduna lagli. Hauzik fabagi oina Gulf region da US ke service member taret amasung misam 18 yauna miyoi kunmari sikre. Iran na missile amasung drone siznaduna attack sathar kraba matungda UAE gi Ministry of Defense na Tehran ga wari sanaduna ing tapa phibam lehenaba khana naina krabani. Mars ta haugalakpadagi Iran na yumlo na leibak singda kayarak hana attack sathaba laikre. US ki military base leibak singda makata na akanba mawongda attack sathagane hainasu Iran na phongdoki. Jammu and Kashmir ki hanagi Chief Minister Farooq Abdullah hatnabu honarakre. National Conference ki President su oiriba Abdullah na Jammu and Kashmir ki Deputy Chief Minister Surinder Chowdhury ga loinana luhongbagi thorom ama yaururaga halakpada nongmai kapsilakibani. Uhoba miyoi amana phongdorakibagi matungina National Conference ki Legal Cell ki President ki machanupi luhongbagi thorom yaururaga halakpada miyoi amana nongmai kapsilaktuna attack satharki. Nongmai kapsilakliba miyoi adu Jammu gi Purani Mandi area da leiba masagi chahi 34 rom suraba Kamal Singha Jamal kawba miyoi amani Abdullah gi marakta chahi 10 rom yengthidun lakhi haiba khangba ngamle. Dalolitik tawba miyoi aduna pairam liba nongmai adu license ganni. Tawdok adu thokraba matungda Jammu and Kashmir gi Cabinet Minister Satish Sarman hai party gi maru oiba lusingba singda matik chaba security pibagi tangai fadaba leire. Nep tawkiba miyoi kun mathoi thadokle pharaga pokiba ani halaga hundoklamle. Winger yauna gari ahum da satkibadagi kidnap tawkiba nupi angang yauna miyoi kun mathoi ngasi ayuk anganbada thadorakre. Adubo sakhangdaba singna pharaga pokiba miyoi ani amadi halaga hundoklamle. Asiguma thongsing asida home gi thodang poriba Gomindas konthojamna yamna nungai khidre. Manipur asi mi leiba yaba mafam oiraktre khanarakle haina phongdokre. Masiga loinana Chief Minister Yumnam Khemsana aikhoi pumnumak kauthoknakre haina pendaba phongdokre. Manipur Legislative Assembly gi ngasigi mifamda Congress ke luchingba K Meghasandrana Ukhul District ki Sina Kaithel maikaida thokliba wathok langthoksing adugi matangda pukalakpa calling attention motion amagi pakhum piraduna Chief Minister na haiki miyoi kun mathoi kidnap tawkiba amasung atopa kangbu amana miyoi ani fakibagi matangda ngarang numidang chuppa mahaki banglo da watanaki.
Deputy Chief Minister Nemcha Kipgensu kayarak hana pau phaunaki adubo miyoi kunmathoi amadi thadoraki aduga anina sina phangle case asi NIA da sinaragani laikhidaba singi imung manunggi miyoi singda logi matung ina pifam tokpa ex gracia piragani asigumba makalgi thogdok sing asi amuk hana thogandana bo honagani calling attention motion adugi pakum piraduna Home Minister Govindas Konthau jamna hai ngarang ayuk pung 8 makhai aduaida Thowai Kuki village da nagani chingnaba miyoi khara changlaki amasung Thowai Hill Range da popi thabaga mari leinana khangpok mayam ama mai thadok lamki maduga loinana mafam madudagi miyu eni faraga puki mahakna makha tana haiki numidang wairamgi matamda Sangkai village da tongan ba gari ahum da lakpa tangkhulgi miyu kunmathoi amuk kidnap tawbagi pau phangki makhoibu kannabagi damak changba security force ki personnel sing nupi singna thingduna changhan kide madugi matung numidang wairam pung 3 makhai dagi pung 4 adoi fawba Mapitel Hills Range da nongmai kamna rakhi nongmai kapna ba aduda lalmin thang haukeb chahi nipu kawba Thowai Kuki village ki miyoi ama makhongda nongmai maru panduna soki mahak hausik kangpokpida leiba community health center da layengle minister asin makha tana hai tangkhulgi miyoi kunmathoi phajin kibadu pung anigi manungda thadoraktaba taragadi makhoina lawrakpa warikpi matung ina thabak chatharagani haina Manipur lengana khangalaki numidang wairam chief minister yauna governor unaduna thoglakliba anobu irang asida sugi kedar sing yawbri yengsinaba Ministry of Home Affairs sinakiba leki minister na hai makhoi kunmathoi adu lolaga thamlamba mapam khangba ngamki adubo kuki gi miyoi ani adu thadorak lagadi makhoi kunmathoi adu asoi angam yaudana thadorakani haiba khangalaki matamdi asum thengjilakpuna maram oraga lanmigi kangbo amada sinaduna makhoina phajilga thamliba miyoi kunmathoi adu atopa mafamda thaidok kinaba koisilaga thamki matawsumna makhoi kunmathoi adu thadok hanba ngamki panba yabadi asiba chang oina fangkraba miyoi ani adudi Thowai village dagi thengin baite apokpagi maming laikhidraba senpau Sangkai khuldagi thangboy mang khongsai chahi 35 apokpagi maming gaipau khongsai kawi hairi अथिंग लेना चंगलुबसिंग खुदोंथिबा थोक्लबदी मदुगी अफबदा पुमनमक मसा मसाना पुजगदबनी हौजिक ओइरक्लिबा सिक्युरिटी की फिबम मसिन मरम ओइरगा मिचम मियामना लेबलेन तिंगबी पुंग अमदी सिनाकैथल तानरी रोड चतनबा सिनाकैथल विलेज अथॉरिटी ने सेक्शन वारोल थमलगली विलेज अथॉरिटी की मीडिया सेल न थादोरक पचरोल मन हाई खुदोंथिबा याबा मायुकनबा मरमना लुथर हिल्स रेंज सिनाकैथल तानरी रोड अमदी अकोइबगी मफम सिंग यारिबा मकै मिचम मियामना चंगलुइदबनी कनागुमना अथिंग बसुगी मायुकता चंगलुबदगी खुदोंथिबा मायुकनबा थोक्लबदी मदुदा थोलक अफबत पुमनमक मसा मसाना ओइजगदबनी हारी पार्टी की मिंगदा IDP सिंगदगी सेल लोबद चेनब सिंग अथुबदा चंगजरकदबनी तोरबुंगदा लेबा IDP सिंगी थादरक फंडगी लुपा लिसिंग कुन KCP की मिंग सीजन अदुन लौकिबद चेनब मियोय खुदिंगमक अथुब मतमदा पार्टी द पाउ फौरकदबनी हाइना लुबसिंग इन्फॉर्मेशन एंड पब्लिसिटी की मेंबर इन चार्ज S मंगाल खुरेक पिदुन थादरक चेरोल मन फोंगदोरकली चेरोल सिने मखा ताना हाई तोरबुंगी IDP इरेजा सिंगी थादरक सेनफम लौकिब मियोय सिंग अदु KCP अमदी मसिगी लानमी संलोप मियांगी फिंगांग लानमीगा करिगुम हिरम अमतदा मरि लेनेदे कुमजाली सिंगनी कुनुमदोगी मे अहुमदगी चिंग्या तमेंदा लेब खुंजा अयाम्बा लांजेनदुन सुफम नोफम लेतबदगी अवाबा मायुकनदुन लेरिंगै चेरग असिदा IDP सिंगिनाउ सिंगदा मतेंग पांगबिबगी महुता ओनसिनदुन सेन मुनबा हाइबसी तवहिदब थोंगनी असिगुंबा थोंग सथबा म्यूसिंग लेबाकी येकनबनी थोंग असि लुबना हक्सिन लौबगा लोइनना लुबसिगी लमांगदोंग डिस्ट्रिक्ट कमांडर की मिडियंग मखादा अखनब लोकल यूनिट ना खुद थिंगजिनबदगी सेनफम मदु लौखिबदा चेनब म्यूसिंग अमदी मखोइने सिजनब फोन नंबर सिंग खंगबा ngamle हारिबा म्यूसिंग अदुदी सिंखै हुनबा सिंहा बैंकिंग नेम सोयम सिंखै हुनबा सिंहा की अकाउंट ता फेब्रुआरी 13 ता लुपा लिसिंग कुन पेड तौकी कोंथौजम निरस नत्रगा चिंग अतोप ममिंग इबाई शरद मैतै इसारे नमसुंग कोरकोम चलाम्बा वाहिंगबम हारिबा सिंग असिनी मखोइने फोन तौरखिबगी मफमना पासोइदगी हाइबा खंगबा ngamle हाइरि